ꯍꯥꯏ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯃꯃꯨꯛ ꯄꯣꯔꯛꯑꯦ ꯑꯩꯅ ꯉꯁꯤ ꯆꯥꯖꯗꯣꯏꯁꯦ ꯉꯥꯅꯨ ꯊꯣꯡꯕ ꯑꯩ ꯆꯥꯛꯇ ꯑꯗꯨꯝ ꯍꯩꯖꯤꯟꯖꯔꯦꯀꯣ ꯑꯗꯨ ꯂꯩꯔꯦ ꯄꯥꯟ ꯏꯔꯣꯝꯕ ꯈꯔ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯍꯪꯒꯥꯝ ꯑꯃꯦꯠꯄ ꯁꯤꯗ ꯀꯂꯦꯖꯥ ꯑꯃꯦꯠꯄ ꯈꯔꯒ ꯑꯗꯨ ꯁꯤꯗ ꯕꯣꯔꯥ ꯈꯔꯒ ꯌꯥꯎꯔꯦ ꯀꯣꯠꯅꯕ ꯈꯔꯒ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯆꯥꯕ ꯍꯧꯖꯤꯟꯖꯔꯒꯦꯀꯣ ꯋꯥ ꯀꯨꯏꯅ ꯉꯥꯡꯉꯔꯣꯏꯒꯦ ꯆꯥꯁꯟꯖꯔꯒꯦ ꯑꯗꯨꯗꯤ ꯑꯩ ꯉꯥꯅꯨꯁꯦ ꯃꯁꯔꯨꯝꯒ ꯊꯣꯡꯕꯅꯤꯀꯣ ꯃꯇꯨꯝ ꯑꯃ ꯍꯥꯞꯀꯦ ꯑꯍꯥꯟꯕ ꯆꯈꯣꯝ ꯆꯥꯕ ꯍꯧꯖꯤꯟꯖꯔꯛꯑꯒꯦ 하고 상담을 벗으죠. 사리사리가 들어가. 만난 자방한다. 가이드는 뭐 암살. Được lên trái mà còn làm trà bằng cuối.
ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏ ꯍꯪꯒꯥꯝ ꯃꯦꯠꯄꯁꯦ ꯁꯤ ꯍꯥꯞꯈꯤꯒꯦ ꯑꯅꯨꯁꯨ ꯌꯥꯝ ꯅꯥꯟꯊꯩ ꯅꯨꯡꯉꯥꯏꯇꯦ ꯉꯁꯥꯏ ꯃꯔꯨ ꯉꯥꯛꯇ ꯉꯥꯏ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯕꯣꯔꯥ ꯑꯃ ꯂꯦꯝꯃꯦ
ꯁꯤꯗꯤ ꯃꯔꯨ ꯉꯥꯛꯇꯅꯦ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ